Lamdam asigi artist sing na thengnariba khudong chadaba sing asi kokhannaba gi damak meeyam Angam Angamba Mateng Pangminnaduna Artiste sing Asibu Yokhatminnasi haina Department of Arts and Culture gi Commissioner M phongdorakli saknairaba saisakpa ranbir thaunagi nongna puthokpa yamna lamna haina mingthonba maitai lon music video album ama meeyam da phongdokpagi thoramda mari leinana wafam asi mahakna phongdokhibani Kakwada leba comic cinema da pangthokpa thoram aduda mahakna makhatana hai COVID-19 laichat amasung Manipur da hauzik thengnariba lana sina maram oiraga lamdam asigi horakliba angang kya gi punsida chauna chaitheng nanglei amarom da artist singi punsida yenglabasu makoida khwaida gi hena waba matam haibudu oiri artist singna masa masana tawzariba art form sing aduna thawaini haina khanarabasu hingnabagi lanfam da art ki sinfam sing asi thadokhiba kya yauri asigumba khudong chadaba sing asi thoktanaba miyamna amato oina punsinduna artist singbu yokhatminabagi tangai fadaba lei haina su mahakna makhatana phongdokhi sida poiba class 6 7 na tammaga covid thenagi bangang gai sigi moi generation ji faidi laibak thibani kaino di angang gai do mobile da tawga online class ne tawre mobile do online exam ne tawre madagi hainabi oi do ji mobile game da ngaurga angang yam mangi sigi game si kanam phut bunga maru do matam da sei no mai ga yam tawro le ragi sei ga tahal laga tawri sei di ma nimi chupon di taro ina ma tani mo mani yung to khini ana somna ka game sana da paisa so loiba ma gi ka di haitare ma gi habit oram budi mai hobby mo to khina angang ju ji kari ma pa da like ta mo su mobile mo nga di counseling chalo ju adu mo ta du mai na mayam le ana koi situation khuding mak da sei no mai ji da tang ko ne thawai yaw ga mo da entertainment program when bine khanjaraga su life to madu khara taraga puni wakhal ji khara ta halagadi society is the so contribution of pirabanina angang enkhalai mo mayam su alon mayam su pathaba mo moigani Ngasigi thoram aduda saisakpa ranbir thaunana hai lamdam asi artist singbu yamna luna khanbiba lamdam ama oirabasu lamdam asigi artist singdi yamna sothaba fibam amada leiri maruina isai nongmai toriba artist sing ase sel thumgi fibam chadabana artist kya senfam asi thadokpa khaktanatana masa masana siznaramba kholai fawba yonthoknarpa yaure oirakliba fibam ase nungnangningai oibana miyamna artist singbu sogat pibagi tangai fadaba leire hainasu mahakna makhatana phongdokhi Masih rilis pembentukan wisata sahih mari memang dapat nasi rilis tahun berapa plan dalam penyelesaian dengan lelaki COVID bilo bilo kan ada masa itu memang sahih itu aku rilis tahun orang dan berapa di kanglok ke daerah sini lagi rilis tahun dan itu nanti lega laki itu matang tarik lega magi itu suruh pada di nasi magi kulang subuh sabtu sahih ini aduh betul-betul poin nasi Lagi kita berdua itu sudah audio kita sedang masih launch bani itu atau ada mungkin macam dah bagi video launch masih sahaja jadi itu soal mana tuan kerana sudah saya release tahun masih sadari itu bisa recording ini proses itu almost 2 di ada saya mana bagi dance music na tazo di jaga collaboration tu orang mana promotion piraga sigi kan masih launch bani Times Music Witchcraft Studio, Kumek Cinema Tamna Mapau, Tamna Sangai Record, Exo Nutrition Amadi Singzamai 360 na sponsor Amadi, partner Oiduna Pangtokhiba Thoram Aduda, music video album Asigi Director A.B. Chan, Jennings Hospital Ge Medical Superintendent Dr. Lokeshwar, album Asigi lead actor James Saikom Amadi, Bonisa Yambemsu Saruk Yaki.